Kumza lising Chanipan Muftra Matogi April Kulumdoida British Kasona Kiba Manipuri Kwadi Sauber Land Fambo Ning Singdu Nangasi Kongzom Namik Tauram Keva Sting the Labor Kongzomwa Memorial the State Park the Pantopre Serasiki Nupi Angang the setup of Grandma the Maya Kabasinjak Tinaba Lady of a fast track court Awat Sing Men Sinanaba Langak Naponari Highness Sinisa Non from a million high Amasung Accident the lake of a Mr. Amana, from Sada Mamonga, Imung Musin, Hamlama Oregadi, Pudaki Amadi, Tung Koivalenga, Oiva, Hausinaba, Semening Haina, Amukona Apil Tawaki. Mabukrumzari, Adoni and Bidibasi, Impact News ni, Hausi Punja, Sipawa, give a power sing Yam the Pizzeri. Kumzali Singma Chanipan Muftra Matogi Nasiginimit Asida, British Kasona Kiba Manipuri Kwadi Sauber Land Famboning Singduna, Kongzom Langinimit, Keva Sting the Labor, Kongzomwa, Memorial the State Tartangasi Pangtokre. Hiramaskimatanga, Impact News reporter, cases Prem Sandagi, Akanam report. Jai Kudingi Pulitang Kungu Humdoyasi, Kongzom de, Habadi Kongzom Numit, Haiduna, Miamna Palantodun Lakli. English Singamuga Chanipan, Mafudrama to the Tokiba, Anglo Manipur War, Habadi, Manipur Gining Tambagi Landa, Tawaina Ponta, Pikraba, Atawu Singadu Nisinduna, Taramasi, Mahutuna Lakpani. Say Sikisu, Manipur Langana Sinduna, Cable Sing the Labor, Kongzom Lal Memorial Complex, Kongzom de, Habadi Kongzom, Numiki Taramasi, Bangtogli. Ngasi Manipur Governor Dr. Nazma Habtullah Amadi Chief Minister Luchinguna Haidaba Kongzom Lal Memorial Complex Asal Laiba Atobusini Kubamda Hai Lay Shukatuna Igai Kumnabo Udki Manipur Governor Nazma Habtullah Chief Minister Tunganba Cabinet Minister MLA Singh Amadi Government high ranking top official sing loina Tunganba Mapamdagi Lakpa Miamna Atobusini Mapamda Hai Lay Katuna Igai Kumnabo Udki Ihan Hanbo ina Kongzom Lal Memorial Complex ta laiba athoba singi khubamda hailei katuna ikai khumnara matungda kheba chingi chingkhong laiba pawnaba jaba sigi mitamda amukhana ikai khumnaba utkhi makhatana Kongzom Landa Yamna Maru Iba Habadi Miamna, Sonaduna Ladiba, Kongzom Turel, Habadi Matamdugi, Lan Aduda Atobusingi, Ikengtana, Angang Ba Iwena Chenki Hanariba, Turel Asida, Tarpan Katuna, Atobusinga, Amukan Kaikunabu Utki, Manipuri Governor, Nazma Habtulana, Unity Habadi Kogi, Apunbagi Pangalna, Punamakti Atoibani, Koi Amatani Highway Wakalonda, Kanmangam Lagadi, Mapani Atopasaki Amatana, Ekogi, Ning Tamba Amadi Ekogi, Raipu Mahanmangamoy Haiduna, Pondoki. जो motherland के लिए, the spirit they have, the love they have for the motherland, the courage they have, which made them to fight against the British. Unity is the most important thing. Whenever in the society people are not united, then the foreign powers have taken. Dr. Nazma Habtulana, Makatana, Manipur Ladiba, Sotarabo Singbu, Sang Manana Pukatnaba Honabada, Miam Puna Tudang Luminasi Hana Fondoki. आज हमें प्रण लेना है कि न सिर्फ सरकार, उनके मंत्री या उनके एमएलए या उनके ऑफिस, बल्कि आप सब लोग जो यहाँ बैठे समाज की उन बुराइयों के खिलाफ खड़े हों। मेरी ये इच्छा है। I wish to see Manipur as a very developed, progressive state. Sahi asigi pangthok liba Kongzom de habadi Kongzom namit asiga mailena Kongzom lan famda yumfam oidona sanaba drama amasu miyamda utki lonana Manipur gi maming leiraba culture gi lamda yamna miyamna sonariba Kongzom praba hariba art makal asisu miyamda saktuna tahanki Lonana Manipur Chief Minister Nongthomam Birena Fongdokivada Manipur Lariba Tonga Furup Singna Makoi Masa Masagi Wakalo Sin Tarotuna Koi Amatani have Wakalona Sida Yupam Oduna Manipur Sipunangam in another Honagadam have Wakalona Si Tamki Kanupuri Tokai Tabi Wakal Kaduna Puna Manipur Magi Satam Mananda Tamamatamole I Koi Object Nagagi Natragana Kuki Natragan Maitagi Natragana Muslim Gihan walked over Matamate Apun Manipur Magi Manipuri Moina Koi Manipuri Naga Moina Manipuri Kuki Moina, Manipuri Muslim Moina, Manipuri Metis Moina Koi. Lemine Gopet Puna, Wakto Minava, Apuna Manipuri Wangamba, Apuna Manipuri Tagoka Matamore. July Nataga August of Hamu session to the Koi. Ukanaga, Bill Pass or Kanda, Yellow Mating Lemina Club,
Manipuri Purupuno pu ngapok sanabagi bill lama semgani hai Khongjom Lal Anglo Manipur War thokiba se ningthau singi marakta haibadi ningthau paliba lengaklon singi marakta wakhalon kenarakpa makhoi mot chanarakta badagi British singna ilai laina kut thinjalaktuna haiba lana si thokibani maramaduna haukiba puwari dagi khoina tamduna akoi wakhalon kenaba amadi tuan ba frup singi marakta yengthina ba si tharautuna akoi amatani haina leplama matamda Manipur se kanagumba mapandi force amatana tugaiba ngamloi haibase achetpa thajabani hojiki rodi camera person sungkham subaskalon parom jariba ai ketermayum premsan impact news khebusing Ahanba Anglo Manipuri War 1891 Commemoration Month 2018 gi sargam oina kumjali singama sanipan Vitrama thoigi khongjom lanfam da thawaina pontha oikrab athauba pauna brajwasi singlen sanamadi hairangoi khongjagi mafam da haikal lekat tamagi thoroma mangasi Justice Committee for Anglo Manipuri War 1891 Martyrs and Victims of Kanglaipak Manipur sinduna pangthokre BT Rota Labor Mahal Theatre the Pangthoki Batorum Aduga, Mari Lenana Kongzom Land from the Tawaina Ponta, Pikraba, Atawa Singi Mafamda, Miamna, Hekaleka Tamki, Lunana. Lake Hidraba Singi Tawain in a signal lane and a minute and 2 minutes left on the Suawa Fondoke, Tauram Maduda, Saruyaki by United Committee Manipur UCM President, Elamam Johnson Haikibada, State Langakna, Anglo Manipuri Warasi, Kongzom Land from Kakta, Sakangduna, Say Kuding April Kulum Doida, State Kitak the Palon Tauri Adabo. Anglo Manipuri Warasi Kongjom Kakta the Sona Kiba Haibagi Wafam Laite. Anglo Manipuri Warasi State Asigi Mapam Kayada Sona Kilunana Lamdamasiga Atauba Kayana Tawaina Ponta Piki. Piba Masida Kongjom Lanfam Kakta Lengang na Sakangba Asina Lamdamasigi Sakangau Draba Atauba Singi Mapamda Aran Ama Oigani. Lengang na atuba matamda committee ama semduna Anglo Manipuri wargi matangda marik sumba khangdok nana bahona balonena marik sumba puari ama ithokpa matam oiri haina using president asina makata ki nakala moramda housing NSN IM na IMOL furup ki khul mapanbu naganais taunana ba thaurang liba asi atuba matamda lengak na miyeng sangbi ulonena NSN IM na asigomba ethnic Polarization gi wakhalula si thadok kadabani hain Elamam Johnson na section wa thamlakli ngasi ki thoram maduda Impact TV gi sib editor Yumnamru Pasandra saknairaba historian Naurim Joy Kumar masung Justice Committee 1891 gi chairman Ibotomi Khoman yauna Anglo Manipuri War 1891 gi athawa singi yum gi imomna gi miyoi singsu saruyaki ngasi report tawriba IMOL traffic case yam kuiraba case amaneba mamangi chahidagi haurakanda ngasagi 1993 da ethnic class ama thoktuna mioi lisingi matakta hatkhibado sigumba akogi ethnic polarization ki campaign nama laulhoba luf NSN IM koba amna chathagi bane haibase koi khangabane still adugi group tuna ngasi fawboda mamangi chahidagi haurakanda pressure pirakanda khun mapan leiba jaga amada IMOL gi tribe ta mari mangam khoina paisel lakanda forcibly convert tawni Haidana Tauriba Naganization ki process immediately hold to bio. NSN IM da koi UCM ki Makai de kun haije withdraw to bio. Prajadi puning phada bio. Ado government su sidai ta tawya ba koi thabak sing se koi tawse ba. Koi yengaga legum si ngasi report tauriba IMOL traffic Manipur gi ning tamanga ngnaba komjali singa masani pan fitra ma thogi ngasi gi mit asida British ka sona ke ba Manipur gi khwaide gi saub lanfam ning singdu na ngasi su mafam kayada khongjom de gi thoram pak sana pangthuna kre thoram asig sarwam oina hwe lalong Manipur thangta cultural association amasung patriotic rights forum Manipur sinna khongjom lal ning sing thoram pangthoki Imphal East ki iril bungda laiba hwe lalong Manipur thangta cultural association asig sanglelda pangthoki baning sing thoram asida saruya ki ba singna khongjom Lal the Laibak Kidamakta, Tawai Takraba, Lake Hidraba Atawas Singi Mitamda, Haikaleka Tamduna, Ikai Kunamasu Utke. Number 3, Lamjan University Marata, Wakuro Tiyadaba, Marata Region Mandala. Number 4, Lam Shukala
सोमगे एनकरेज तौगदबा थोकटगदबा सोम स्नातोलोगी बियोय लुचिंबा लोगी मतिक मेयाइबो हंथरक तौगी वाखलो लापा मदुना खोंगोल लाचुने बिजनेस की थपोया निंगन थौपा अमसुं अरोइबदा खोंगोल लाबुंदा लादन साबा मुसु लोटने ले खुई लागी सिबी के खुजुगा येतबसिना हा खुलो जाबा खुले लेचुगा कुमजा लिसिंग मसनिपान वित्रा माथोगी अप्रैल थादा मरिपाक मणिपुर के निंग तमंगांग नबगी दमकता थवाइना पोंथा पीख्रबा सखंगलबा अथौब सिंग अमसुंग मसखंगौद्रबा अथौब सिंगी मफमदा लोक जनशक्ति पार्टी LJP मणिपुर स्टेट यूनिट अपुनम मणिपुर कनबा इमालुफ MKL मणिपुरी स्टूडेंट फेडरेशन MSF न थादुरकपा तोंगान तोंगानबा चेरुल सिंगदा हैकलक तमगी थौरम सिंग पांगथोखरे सोहाइरी खोंगजोम देगा मरी लेना डेमोक्रेटिक स्टूडेंट्स अलायंस ऑफ मणिपुर देसाम नंगसी ब्लड डोनेशन कैम्प मसीज हॉस्पिटल दा पांगथोखरे कैम्प मसीदा देसाम की वॉलंटियर चामरोम न सरुक याखी ngasiदगी हवुइबा ब्लड डोनेशन कैम्प मसी हायंग फावबा सथगनी सोहाइरी अथौब सिंगी खोंगुल लिरुसी हाइबा थीमगा लोइनना ngasi ऑल मणिपुर स्टूडेंट्स यूनियन एमसु न सिंदुना मोटरसाइकिल रैली अमा सटख्रे महिरुलुप असगी एडवाइजर वाई धीरेन कंगलागी सनथोंगदगी अयुपुंग तरा ताब मतंद लमथागिबा खोंगसेट अदुदा एमसु गी थौमी सहुमुकना सबियाखी खोंगजोम देगा मरी लेना पांगथोकलिबा खोंगसेट असिना कुमजाली सिंगमा चनिपान मफत्रा माथोगी एंग्लो मणिपुरी वार्ड असोब लानफम ओइखिबा खोंगजोम तमन सटपगी लोइनना मफम अदुदा इरमदम असिगी दमकता थवाइना पोंथा पीख्रबा अथौब अथौबी सिंगी मफमदा तरफोन कटखी खोंगसेट असिगा मरी लेना एमसु गी प्रेसिडेंट मंजित सारांग थेमना फोंदोरकिबदा ngasiगे खुनाई असिगी अपुनबगी सक्तमदा तोंगान तोंगानबा मवोंग कयादा सिंगनबा कया लाक्लिबा असिदा मसक थोकपा अनोब खुनाईगी पुनसिरोल अमा सागनबसु ngasiगे रैली अदुना पांदम थमनि हाइनसु महाकना थमखी मरीपा की निंग तमंगांगनब होनबदा थवाई कटख्रबा मेजर जनरल पौना ब्रजबासी चाम कुंतरी सुबा अरोइब मथोमंगम पांगथोखिबगी निंगसिंग नुमित आराप्ती मया लेकाइदा लैबा युमखाइबा हिदियनदा पांगथोलगनी हाइना हेरिटेज कल्चरल फाउंडेशन की चेयरमदा खंगलकले लालिब अप्रैल कुंतरुक्ता ब्लड डोनेशन कैम्प अमगा लोइनना पांगथोकदोरिबा थौरम असिदा लैबाक मियामना सरुक याबियो हाइनसु पावसिन मखा तारकले मणिपुरी साहित्य खोंगजोम लाल हाइबा हिरमदा नोमगी ओइबा सेमिनार पांगथोखरे थौरमसी असैलुप मणिपुर अमसुंग जैन मणिपुर डांस एकाडेमी पुन खुसमनदुन एकाडेमी असुगी हॉल पांगथोखिबने सेशन अने थोकना खाइदोक्तना पांगथोखिबा सेमिनार अदुगी अहानबा सेशनदा मरिफु ममांगी सैरेंगदा खोंगजोम लाल अमसुंग मरिफु मतुंगी सैरेंगदा खोंगजोम लाल हाइबा हिरम असिदा मथंग सिटना डॉक्टर नावरेम सनातोम अमसुंग डॉक्टर वहेंगमम कुमारी सनुना पेपर लांथोखी अरोइब सेशनदा ड्रामादा खोंगजोम लाल अमसुंग फिक्शन खोंगजोम लाल हाइबा हिरमदा मथंग सिटना डॉक्टर कोइजम शांतिबला अमसुंग डॉक्टर रोशन टेक्समना पेपर पाथोकी नॉर्थ ईस्ट इंडिया डेवलपमेंट पार्टी NEIDP न सुनुमित FC पालन तौखरे थरम असिग मरिलेना तेरा साप मेरत लैब पार्टी असिग लोइसंगदा लानफम अदु लैखिद्रब अथौबा पोना ब्रजवासीगी अयक मितमदा हैकलेक तमदुना इकाई कोनबस उठके ngasiगे थरम अदु सरु याकिबा पार्टी असिग मणिपुर स्टेट प्रेसिडेंट दोखोमांग खोंगसाइना अथौबा पोना पौना ब्रजवासीदा नतना लानफम अदु लैखिद्रब अथौबा अथौबी सिंगदा पोखिबा ममा लेबाक निंगबगी वाखलोन ngasiगे मिरोलना तुंग इनबा मतम ओइरिसु हाइकी NEIDP Manipur State nasu office mamangda ngasi pangthoi sumai toduna Manipur kannanaba mathwai thakhiba ipu pauna brajapasi khaktanatana magi loinabi kaya muksu lan seda shishi bani project macha masu uriba khoina athoba angamba ipu ipasingi maung matong tamaga Manipur की इंटर की किसी ngak se haina mayam boy hak na thoga chari
Pauna Brajabasi Foundation Tripura Amadi Manipur Amadi Puthiba Welfare and Cultural Society na puna kusana dana sinduna ngasi Tripura dasu Kongjom namit thoram pangthokre. Thoram maduga mari lena Tripura gi Avoy Nagar gi iputau Puthiba Laipung Mamang da nauna saba Manipur gi isang thauraba Mezo Pauna Brajabasi gi mitam da Tripura lenga ki Revenue Minister Narendra Chandra Debavarmana Maikom Hangdo kibagaluna laisu katuna ikai kunabas utki. Netai pas sutekta laiba state BJP office ta so Kongjom namit palon tauki puarida yumpham oiraba political ki khodong saba khak laurudabani ireiba ki damat thawai kat khraba ipai pusing ikai khonapam thoi amasung makhoibu kaufam thokte haina BJP Manipur Pradesh ki president KSS Babanandan hairi state asigi tungi khallaga aikhoi gi puaribu mamutana khangma mathau tai haina makhata ki ngasigi thoram aduda state unit asigi lusing basing amasung thaumi kayana saruya ki Thang paiba, Jungoi paiba, te ta paiba kuina, lan tingene na changsin basi. Sigi spirit dunia kuina ngasi kuina observe to yusi. Matam duda Pauna Brajabasi ku thangalam biyai. Loina ma ku surrender torum biyai. Surrender to buya option to load na kuina British ku malami ma lan tingnaraga lan from the senior hai basi. Masigi patriotism dunia kuina madugi significance ne kuai Bharatiya Janata Party na masigi maru iba significance to lower gan kuina ngasi celebrate to jari basi. Ai history is unique ne haraga ai political advantage lobdi akoi madu yaning da balai akoi Manipur ki history is unique ne every history is unique. Empowerment of Panchayati Raj Institutes in Manipur Haiba Hiramda Nomagi Oiba workshop Pangthokre Thoramasi Rajiv Gandhi Panchayati Raj Sangathan RGPRS Manipur Pradesh Congress Committee na Sinduna MPCC gi loisang da Pangthokibani ngasigi Thoramada Saruyakiba RGPRS in SARS North East National Convener Subhamitra Gogoina State Asigi Khungang Khudimakta Panchayati Raj Sangathan Committee Sema Mathautai Congress na Senate lengak subli pairingai ing kumjalis ngama sama pan frani thoigi April tang kunmari da pass taukiba humdraham doi amendment bill gi matung ina lebak asagi state khudimakta panchayati raj system sanaba haurkibani system asigi matengna khungang khudimakpu sakhot lambida purakna ba masong khungang da leiriba miyam gi yaifa thausilda sauna kana ba pibangam gani Kungang Saukhatana State Ama Saukhat Lehaiba Yaroi, Kungang Saukhat Anaba State Asigi, Jila Parisat Member Hompu Asina, Asoba Taudang, Tawai Loba Matau Sutai Haina, Mahna Fongdoki. Ngasigi Taramadada, Namol Constituency MLA and Loken Amadi Party Asigi Official Amasung Party Asigi Tiketa, Mai Paki Jila Parisat Member, Pradhana Masum Member Kayasu, Saruyaki. सोनिया मैडम जी का प्रयास है 2007 में आप लोग को पता होगा कि सोनिया मैडम जी ने जो उस समय यूपीए का चेयरमैन रहा फिर कांग्रेस का अध्यक्ष रहा उस समय तो उसने उसका प्रयास रहा कि कांग्रेस के अंदर ही एक राजीव गांधी पंचायती राज संगठन जन्म हो जिसके जरिए हम लोगों के बीच में जो पंचायत लेवल काम होता है उसका हम लोगों को बीच में ले जा सके और लोगों को एम्पावर कर सके जैसे सोनिया जी ने मनमोहन जी के जरिए यूपीए सरकार के जरिए महिलाओं को आगे लाने का काम किया महिलाओं को जो पहले 33% रिजर्वेशन था पंचायतों में 50% रिजर्वेशन का एक लाइन तय कर दिया एक 50% रिजर्वेशन Thamasum Satarakpa Manipur High Court ki mangasub anniversary ki thoram ngasi loisin kre state asigi oinanupi angang na sataba crime amadi maya kaba chinjak thengnanaba fast track court hangliba asigi award pasing priority basis ta piduna mensinnaba lengak na honari tangai fadana judiciary officer ki award palaiba se cabinet decision lauraga hapna bohonagi haina chief minister Nongthom Birena fongdokre Manipur High Court na senduna Tingmairong the Laiba High Court ki auditorium the Pangthoki Batorum Aduga Marilena Minister Nongthom Bid Mang the Awaba Kaya Leremaba So State Asig Wainamapung Faba High Court Ama Laiduna Miam da Judiciary Lamda Kanavakaya Pibangam Lakli
Lengak asina section na chatpangam liba asi maruina judiciary laibagini haina chief minister na makata ke nakalamaramda state asigi oiba judiciary academies gi sengwat sagat pagi thabakta thinthaduna liba asi yengsilagani mathau tarabadi thabak ningthi na tawgadaba contractor da thabak adu nahuna na piduna academy asi athubada loisin na honagani haina chief minister na thajaba piki social media ki anoba crime ama state asida singnaba ama lakliba si thingnanaba judiciary ki maikai mating pangbiu haina su chief minister na Manipur High Court ki makok thongba officers tingi poning singsin ki tangai fada balai busingo adu de koi hande su dum tawrga lai hujik su fast track court link khalle judge leitabo nanaina tabada akhoi gi judge do ani pui hebra chumra nan ra khangde adu yaraga de isu ai request tok doine ani pu handa bida fam awat pa do hapse adu ko hujiki crime against women do ne adu ai once established over function hograba ndba ki adu gi judge do ne crime drugs deal dong no gi do ne hai ba ani simadi fazana specially speed up dorga tongna ba tonga na separate judge ai thaman janinge tangai fadana karam bada kari darkar le bigi haiba tawdu yada ba haiba do madu gi potuma koi law secretary su leire amtang to biraga koi engon da detail amtang bibiraga tangai fadabu sing do ai sumsoi dana ai kano tongna ba cabinet kai da putho ga mayam gi khudong sabadu kitang phangnana ba miyam da adu ai hona jage ngasigi thoramadra sar yakiba law minister El Jayanta Kumana democracy set palebak ama oibana law ngakna set patangai fadri state asigi oiba sel thongi phibamda awaba kaya lerabasu state asigi judiciary system asi tangai fada saksa lehen balengak asigi pandam ni haina law minister na makata asigi thoram aduga mari lena Manipur High Court ki manga suba anniversary ki thoram state minister na Sovin ama Sofonki asigi thoram aduda Manipur High Court ki acting Justice and Kwatiso Manipur High Court ki Justice case Novena masung marinaba miyoy kayana saruyaki Laira bale bangni laira ma pani na haiba targesu ai chagi ni na haiba ki tuition chale to ki motorcycle car lai bu ngam targesu ai chagi ni haiba ki minimum requirement mag laira claim na mai hangro plate lai na bam sum sara hendana ba diti to home to happen because it is the responsibility of the government ki responsibility madada ki ahen pot laite ban maram na ki icha da yam ahen pot hangro hom mari su na lai bu ngam da motorcycle koi lai bu ngam da ba tun tunga bi wari oi jaragasu tangai ba de sing sigi dum deri koi paisa laite na haibi yam khri poran te paisa lai bata mani lai na chen bata mani aduna madu ki angle du yangaga the paisa phanam lai ra phau da mayam ki lai ba blessing te mayam lai ba cooperation yaw da di thapaka ma te pang tok phan hai pa singa ma to Kumbong mamang lekai dagi say ni pugi muki mamangda mayum thadok tuna saluraba matung ikui dana Manipurda tholakiba khomdram gambir gi mafamda ngarang konthauzam kendra for science na sel yauna polam kaya tengbang wene pikre lubasin MP Dr. T Maina madi konthauzam SM constituency ki MLA Dr. Sapam Ranjan ani gi mafamda government ki maikai dagi khomdram gambir gi mafamda scheme na chingba piba yaba pibi nabasu taksilakli amadi mahapu Manipur yorak na bahona bada thaudang laukiba miyoi khudima pusu thagarpa phongdorakli Lupasina kusuna ki polam singa dudi seng bek ama Hawaii kg tara asa thau liter mari thum packet ama loina da sel loina lupa lising anini Haukiba April tarama pangi numidang da More ki Indo Myanmar Friendship Gate number 2 ki manakta laiba More Premnagar laikai da yum nipan mai ni saki bagi awapatara im manong imiu sing da ngasi su sana thakna ba polam sing bating pang ba left 3 Mating at all More Auto Owners and Drivers Welfare Association na pangkibani. Nakalamuram the More 1/4 Prem Nangar Laikai the Laiba Imaivil Sing na social getingbam kusinakre Imaivil Sing asina Laikai aduda donation satuna Kongalakiba Senpamadu Tengbang wina pikibani.
Sangnai Manur Sai Waza Zi Bogendru Sarama Lekidabagi Ahan Makuman Thoram Pangtokre, Thoramasiga, Marilyn Ministry of Kalusagi Makada, Sangnarabi, Manur Sai Saisakpi, P. Babinagi Miang Makada, the Kuntrani Subna, Manur Sai Saisaki Matang, the Satarakiba Workshop Comprehension, Lucimbagi Thoram Supangtoki. Thoram Singasi Manipuri Manur Sai Savana Senduna, Uripok Taramam Lekai the Labor Suri, Nitain the Pravu Mand of the Pangtokibani, Nasiki Thoramadru Yakiba, Wangaloi Singna Matamamada, Miam the Pamna, Tamdaram Krabasu, Nasigi Mirulna, Kausilak Laba, Manur Sai Saisaku, Yokanaba Honabada Asoba Taudang, Lominasi Habuafum Kaya, Tamnaki, Tarungi Loisilak Pada Saisakpa Arkes Sunilamasung, call artist, T. Germany Sarama Anigi. Kongbuna Putokpa Isai Subol Besu Utki. Lili Sabi Haraga Miam na Toidok Hendokna Sakang Nariba Sumang Kumai Gilaroi William Ibom Saleki Dabaga Marilena Ikai Kona Utpaki Tarama Pang Tokre Taramasi Manipur State Sumang Lila Council and Sin Leki Drabagi Ipona from Lamdam Hiang Tang Maninlekai the Labor Yumda Pang Tokibane Panbaya Sumang Lila Pampak po awang matakta singkat na bahon na ba nupi sabi asik asobo tagdang laurum kiba ibom sa LS Kora tas kitara treta tamogi ana amadagi Rims Hospital da taibong pantado kibane ma leki dabada masagi say punipan su kibugulo na mahaki loy na bi masano pa amasong masano pi ahom tamlam ki lilaroy asina ingkum zalis ng masama pa humudran thoidagi Sumang kumayda kongdaratuna maming lerabalila kaya da saktam langlam ki ba sumang la kumay sige manungda Sagi Kuzi, Mau Ahum, Ningol Angaubi, Apun Mukolau, Panmayai. Pampak Asida Mahak na Larumba, Taudangbo, Singtaraduna Manipur State Sumang Lila Council na Chaya Sigi Epiltara ni Toy the Pang to Kiba, Sumang Lila, Deda Toksum, Ibuyay Mamana, Kusinaduna, Kaikunabas Utkibani, Masikataram Madrasar Yakiba, Councilor Sig Lifetime Secretary, S. Hemantana, Sangnai Banupi Sabi Huidam Ibom Sanlekidaba Asina, Pampak Asida Menson Mangamlardaba, O Bamalehorkan Highness Pongdoki. My power Kupaudo. Adu Kupaudo man in Layoda Kam, the Darlow named Terraco. Mina Zuko Viraro, I think Maggie personalities was a lani, Maggie Sanapam Handarak, but the never man and Gausha. Ado Maseta Senai Targati, Asumina Handarakba, see Langang the young Yamin Zelani, Aduna, Manipur Sakana, Kalsem policy, Sembi Matamda, Sumang like Kalakar sing artist sing Ibu Singi, Karikari Tohonzige, Haina Koyam Kana Sanganjani, Maruina. Amukai na laibag tiri sa sumang lagi kalakar sing sini. Amukai na laibag tiri sa sumang lagi nupi sabi sing sini. Impact TV viewers sing mapamda kanganjari madudi satellite signal mapung fana fangbang ngamdabadagi signal khara miyam da mapung fana sandok pada khodong sa da lairi technical gi asoiba si ataba matamda semjenna ba khanna honari khodong sa da asigi damakta viewers sing na ngapigani. Hausi matanga swaida break matang lauzage break matungda Institute of Drivers and Training and Research Center Manipur Sinduna kumapan suba road safety week lising taranipan ngasi kumalang pakta leba ISPT complex ta hautokre masigi pau amadi Manipur amasung malim tongan ba ipau sing pudun laksage impact news po mek ta lebiyo break matungda taram uksare hausi makhata ba pauda Institute of Drivers Training and Research Center Manipur Sinduna kumapalok suba road safety week lising taranipan ngasi kumalang pakta leba ISPT complex ta hautokre Directorate of Transports ki miyang makada sayola masupna pangthokadaba awareness asi haudopaki marilena Directorate asi ki Commissioner M Lakshmi Kumar IAS na haikibada Manipur housing asobi issues singi manungda ama oliba traffic volume hengalakpadagi thorak liba khodong sadaba singasi hantanabagi pandamda awareness program asi pangthokibani Lambi saliba ma di gari thawriba singna traffic rule ngakna satkadabani hairabasu lamdamasiki miyamna ningthin indabagi mamitari masi kohanna ba haibase traffic police khaktada kohan mangamloi miyamgi matenga lunana traffic rule ngakna satpa mathautai lunana marinaba department sumiyamda matamgi oiba awareness piba tangai fadi haiki tharomasiki sarkam oina Imphal city ki akoiba da leriba sensitive traffic island singda mobile awareness kaya pangthoki Awareness program is how to put the Directorate of Transports Director C. Author Amasung Traffic Control Wing Imphal City SP Case Saramasu Saryaki. Responsibilities of traffic, motor vehicle, police,
some kind of a movement sundagi law badana observe to badana activity sings arthal henna purposeful way na sense level of accidents, level of traffic violations accident thokma matamda lekhidaba misak amana phibam sadaba mawongda imung miyuising thamlamba oregadi khudaki amadi tung koiba lenga ke oba thausilama semaningi haina amuko gi president Devan Sharma fongdokre saliba thas ke taramata sekmai gi tengdong yanda auto amaga tata truck amaga thengna kibagada thengjinabada miyoi kaya asopan nangkiba amadi hospital lekhidraba mapuriba puduna lakiba nupi ama thama pangi masaga lunena lekhidaba ki thaudok aduna maram oiduna nauna mama mapa kainaraba lehorib angang anigi mayumna ngasi All Manipur United Clubs Organization amuko gi president na lusing mamiyut kangbu amana hak thengnana satuna awabada saru yaraduna wafam singasi phongdokibani selgi tengbang khusinaduna amasung imung dugi awabada saru yaraduna Devan Sharma phongdokibada asigumba thokanindaba thaudok aba tholakpa matamda leiminariba ekoi punna awana da saru yamnarba matam oire tungda leikagi miyamnasu lehorib angang sing asigi tungi punsida hena phagatnabagi damakta matangdasu miyamgi mot longnaba mifamama athuba matamda pangtholagani hainasu thamnamki panba yai accident ki thaudok asina maram oiduna laibak theorab angang ani asi hauji ki oinadi laikai adugi maira paibi singna senaduna leiri सरकार की माइकईदगी अखोगी अचौब थौदांग अमा लौबिरगांदा यामना थुबा मखोई हुजिक लाइक लाइसु तंबा कनाना केयर लौबिगदोरी मखोगी अना आये तौबदबुसिदा लैकाईगी क्लब मैरा पाइबी खरना तौरिसु नोमगी हिंगननबु होनबगी यामना अवाबा खुन्न मखक ओई हारिबा खुनसे मसिना कयाम कुइना लौबिगदोइनो कनामता लेहौद्रबा खुदोंग थिबा नंगबा खुदक की ओइबसे मसि रिलीफ अमा पिननबा अदुगा मागी तुंग कोइना चनबा याबा पॉलिसी अमखक अखोगी सरकारना लौथोकपिरगदि यामना फजबा मणिपुर मियामगी अपामदु ओइगनिना आई थमजनिंगे saliba thas ke taramata de sengmai ge tengdong yanda thokiba accident ke thaudok ta nauna mama mapa kainarab angang nupi masa anida kanglei park students association KSC head office ki miang makada KSC Imphal West District Council ngasi sel gi mateng pangkre PDCC ki advisor oiba bobo chaubi LS BC texam haide ba mioi asi kanagoma mioi amatana fu sai khiba taukhidi haina sakolmang da leiba tongan ba lup ahumna sengdorakli ngasi Manipur Press Club ta Development Committee Sakolmang Women's Prohibition Committee Sakolmang Progressive Youth Club ki mute singna paumi singda phongdorapada Sakolmang dagi District Hospital honglagani haiba wahaw asida Sakolmang da leiba miyang gi mifam ama haukiba tang kunna pangthoki mifam aduga mari lenena BC texam haide ba mioi asida laikai miyamna Sakolmang da District Hospital sabada kari wakalol leibagi haina hanglubada BC texam haide ba mioi asigi mayamba Sursandra galwenena fazadaba khonda sizinarpadagi laikai miyamga unkhatnaki adubo maduda kanagumba amatana khutha kiba leiti haina Women Prohibition Committee Sakolmangi President Laukham Mem Thoibina phongdorakli mahangna makha tana phongdorapada mifam pangthokpa aduda Manipur Police ki kangbu amasu leiribani khutha kiba amata leikide adubo BC tax am hairiba mioi asina police ta wakatuna Development Committee Sakolmangi Secretary amadi Assistant Secretary bu phajin kiba asi yaningde athuba matamda thadorokadabani hainasu makhata ki अखोई हॉस्पिटल जी होंदनबा होनमिनसी फरेंग असिदगी अपुनबा अखोई जी ओइसिको हाइबा वहाई सिमख मांगोंदा हाइनबगी तंजा अमखकी येंगगा अखोइना मदु सिनजबने हाइबा अदु हाइगेना तौरिंगेगी मरकसिदा मयामबसे सिना पाखुमजी पीद्रिङैसिदा करिगी वंगांगनो अदुबा हाइना ताप पारगा चिंथोखिबदुनेबा कैनो हुजि हारिबा वारेसे सिगी पाखुमजे पिबिरमो अखोइ म्याम तानजबै वादनिको फुबा चाइबा करिबदा यावहि देबको फुबा चाइ हाइबा मा थोलकपा मा तौरगा अखोइ अंगा अनि फारियबा अखोइ मयामसिना महाकु फुखिबा ओइरगदि अदुगी नुंदांदुदा तुसे पिपेतने वांगांगिको फुबा ओइरगदि सि ngangoy ko akoy kain thagiba leite
Imphal East District Hospital Sogolmangda Sagan in a Taurumlaga, Kangau than a Kairao, the Sargani Haina, Uri Yung, Kiangway the Sargani Haina, Uri Yung Tam Kibasi, Sinam Youth Development Club na Tadora Pasiramada, Yanda Fondorakli, Hiramasigi Matanga, Si Minister of the Health Minister Anina Amuka Kantaviraga, Hybatis Hospitalasi, Hana Sagani Haina Tauruma Sogolmangda, Adamak Savi Hainasu, Serosin Hirakli. Amarom the Hiramasigi Matang, the hospitality, Hong Kibagi Mayok, the Kongjang Sang Celebazi against unnecessary shifting of Imphal East District Hospital, Sogolmanga, Lengak Atamatamda, Yanaba Purakton Hospitality, Shaba Hobi Haina, Sunshine Library Union, Jerlamad Apple Torakli. Ketrigao constituency Butani Manungda, drug free constituency, Ama Uhelagani Haina constituency, Asiki MLA, Nahapam Indresit Singan, Amukahana, Fongdokre. Tambal Kongda, Saba Miam, Anoba, Vagavan Mandap Sangabagi Thoramda MLA na Wafamasi Fongdokibani, Thoram Gisarukama Oin MLA Indrazitna, constituency Asigi, MLA Hek Orakpadagi Ngasi Fabada, Paikat Kiba Tabak Thoram Sing Yaba Photo Magazine Amasu Pongdoki. Constituency Asi the Drak Lalonbaki Tabak Tawami Kara, Kaktangaire, Tani Asigi Manungda, Makoi Busu Wakal Taminaduna, Ketrigao constituency bo Drak Laitaba constituency Ama Uhelagani Haina, MLA Fongdoki. Constituency asigi sakot taurangi damakda paikat kiba thabak thorom singi matangda paladuna mahangna paikat kraba thabak singi matangda laukthokpa pamde miyamna paikhalakliba thabak sing asidagi khangjaraba ngaktani hainasu emelina makata aki Hoi nisa basi ai khakte tingma ngam badira ti adubu ai ki khitigaw ken rasida han nisa je tingma pamamaga power leiram dabo moi da mating pangbina ba backing leiram da bai tar adubu ai ga moi ga mot manaraga lekai ken rasigi ai bu support padra to bire ujiti aduna khitigaw ken da ai kan bada tha ani hum da di hujik su adu ke batik sa ba laktre yun basu pangdre guli lei pangdre adu sam khara leiri aso bakra changak pa ikai ba hangoi ba khara leiri adu masi ai tha ani ngi manung da ai khetigaw ken la han boina loisan gya bje ai wasak ne bje aina ngasi press ki thongna thamjari Indoman ma association ki kulumdorak suba foundation ki thoram nga si wangkai konsam lekai da pangthokre haina sirlo mata khangalakle Andro Assembly constituency ki manung san laiba Andro Lopau sum da laiba scheduled caste girls hostel ki toilet nga si Assembly constituency ki MLA su oriba forest and environment minister Thaunazam Siang Kumar Sangakre hariba toilet asigi Mapalum Thangba Saruktana, public ki oina sel piraga sijinaba yahali, hariba toilet asi, Maut Department ki makar sabani, Masigalunen hostel asigi campasa, Sagal libalarik tamba, Loyhodaba drop out Nupi Mahiru ki damak sari ba school asu yangsin ke, school asigi sar ayamal loishilamba uba the minister asina nungay bas pongdo ke. School asi class 9 ki 12 fawal legan school asigi MLA ke local area development fund ki sabani school asida Maruin Assembly constituency asigi Mahiru Tamangani adubo tangai fadana top Assembly constituency ke lapu Mahiru singisu khangdok laga Tamangani haina su minister na makata ke. India ke tongan-tongan bai setek lakba tourism amadi foreign dagi tongan-tongan country lakba tourism ya sigi yenga kanda laiba andro da laiba sikogi parking khudongsa da mayam do adu kong gu damakta andro ke development ga tanar kanda khoi saba si toilet ne nakanda laiba buildings na handakta onemas minister na mai masing tambang am hogdraba laiba khoigi keno si class keno ki 12 fawg laiba satra singdo adugi moigi mafam ne moigi tambam Droba school sing dugi mafam tamam ne tamang angang sing du school se sanga ka he tamning ma pokna ba amadi ai se tamda theng bai te ba khalon do adu pohal laga adu ki thim da on the minister ki manglan anau government se ki ko ki dream amadi praja ga samnar ka da tawga da badung ba sangni ko ngasi sari myam sing Bisnupur District Administration na Digital India campaign ke manung sana digital payment promote tawbada lawri ba thogdang bu sakhangladuna hiramasida Union of India an outstanding award pirakre award se New Delhi ki Bigyan Bhavan da thas ki tang kun mathe da pangthokiba civil service day da lebak asigi Prime Minister Narendra Modi ne district asigi Deputy Commissioner Pawan Yadav ta kusinar kibane award asiga lunena Pawan Yadav na ngasi Imphal International Airport da thonglaba da district administration Bisnupur na sinduna lai paring hukton na taram okre hiramasigi matang na promise nga hangba wahang pa kompiraduna makna hai handa ki khongsat asida Prime Minister Narendra Modi ga unabada mahakna pirakhiba pauktak matungina thabak khodimakta isang thauna le thabak paikhat kani haina sapongdoki
with the vision of Prime Minister, with more clarity and with more energy, so that we can work for the development of the district. Regarding Swachh Bharat mission, and that we'll try to provide water supply to all the habitations in Bishnupur district. The segregation of waste, which is the next step, making Bishnupur more clean. Other steps which we can take is by the district e-governance society is a DigiGaon project. We can have tele-education, tele-medicine, so that the students can be benefited from the different schemes and all, and they can have best of the lectures from tutors outside, maybe from Imphal, maybe from outside. This is all because of the hard work of Team Bishnupur, and this is whatever we have achieved is because of the dedication and sincere effort which the Team Bishnupur has put, and will further put up all the efforts which can be from our side. Malingatai Mahana Pangton Abogmasi Manipur Library Association Malana Sundar Department of Art and Culture Manipur Gisantang Makada World Book Day Thorum Pangtok Rehaina, Chilama directly. World Art Day listening to Taranipan Gamalina Peoples for Animals Manipur Kitongan Tongan Sa Makal Singh Yangopopi Wildlife Sanctuary the Manipur Forest Department Gimatenga Lunena Kusinakre Kanmangam Krabasa Singh Adudi Burmese Pythons Ani Bengal Slow Loris Ama Asiant Brown Tortoise Ama Steppy Eagle Ama Amasung Rhesus Macacoos Anini Miamna Karigumba Lamna Kisa Sing as Yum the Yok to the Tamba Tendarabadi VFA the Pau Pipi and Bass Apil Torkley. Haksang Papa Punsiru Lama Sangapada Akoibagi Pibam Luna Nana Labor Hyber Sitangai Fadi Hyber Wakalonda Amadi Kumjali Singamasani Panframa to Anglo Manipua Tauranga Marin Ngasi Kadana Lango Laimanai the Social Service Toram Pangtokre Ngasiki Toramadu the Kada Gilango Laimanai Brass Kitaumi Singalunena Langtung Sing Village Laimanai Makha Maning Lekai Laimanai Kawi Raga Rangailong Laimanai Mamang Lekai Laimanai Makha Lekai Miam Sing Puna Kusam Naduna Pangtoki Mani Pangtoki Social Service Scheme Aduda Puna Nupanupi Amasonupi Volunteers Chamaram Nasariaki. Nungba Police Station officer in charge na Tokpachiola Mada Ngarang Numit yung Bapung Tarantoy Muktaba Matam Station na Sinakuanba Nungkao Village Fat to the National House na Bakuntrata Rita Kong na Satpa Masakang da Bamiyoy Ama Registration number Amadi driver Masakang Udraba truck Ama na Tom Namada Gilay Kitri Haidi Amadi Haidi Bamiyoy SC Masak Maming Kangdok na ba Damakta Zerems ke Mokta Tamli Hainasu Kangalakli Indo Manmai Association Imagi Kulumdurak Suba Foundation de ngasi wangkai konsam na kai daleba Hariso Goswami Gyumda Pangthokre Thormadada Myanmar masung Manipur da lariba Manipuri Singi Chakwanaba masung Nungsi Sana na lemina magi maramda khanaki ngasi ke Thormasida masak nareba me kayana saruyaki lunena ngasi ke Thoram aduda Khongjom landa laikhidraba thauba singi mafamdasu laisukatuna ikai kunabu utki 11 kv singjamai fida na kwaliba singjamai songtham lai kai dagi kawa asem lai kai fawada leiba customer singda consumer singda singjamai mayamam lai kai mapada underground cable stars tawgada ban maram oiduna hayeng april 13 amasung laliba april 16 ta ayopung 13 dagi nongthel pung mari makai fawba mai mutkani haina mspd sel na thokpa chula man khangalakli Gombe Assembly constituency ki manung san ma ithai khunodagi atokpam birbabu gi Durva Haina Mington Larik among us Ngarang Fongre, Larik Ado Itai Kuno Lita Lirik Laiba, Ivo Tome Memorial Community Hall Academy, Wasu Academy Hall, the Oinamis constituency MLA, El Radaki Shona Fong Dokimani. How's the Sanamaki Powder? Neroka Award Night Ngarang Numidang Neroka Football Club Nasin in a class grande the Pangtokre Football Club Asina 2017 the AIFF Kimiang Maka the Pangtokiba Hero Second Division League Champion Oikrabamatung 2017 18 the Shatakiba Hero I League Tasu Renas Saptaki. Saya simak the All India Football Federation Kimiang Makada ISL gi team ter kamasung I League team ter unasar yaduna Pangtokiba Super Cup Tasu Football Club Asina quarter final Fawasanaki. Football Club asig sandoy amasung official singahona jamalna I League ta mafamama kanmangam kibani Manipur gi ahan football club asig sandoy amadi official singda manamatum kaya ngarang pangtho ki batarmaduda kodol tamki tarmaduda base coach Gif Raikhan base goalkeeper Lalitapa base defender Kalon
Kaitamba Junior, base midfielder Arian Glenn Williams, base striker Odile Flex CD, most promising player Ngasepam Tondonba, player of the season Singam Suwas Amadi, Neroka FC ki base fan LDP so dasu akhanaba manamathum kaya pidana puning thawat ki Yasamadi Ashti ki minister let Pahov ki Sagam Assembly constituency ki MLA RK Imo, Konthazam constituency ki MLA S Ranjanam Suneroka FC ki managing director Dr. T.S. Davalina Tharoma de Yaki Bagalunina, Sandorems official Singadu Manamathum kaya Sukudur Tamki. The kitchen is community. I'm a chowich in a country. Masi Punamasi, Maruina, Nerokagi fencing, Nerokagi supporters sing, Nerokagi sponsors sing, Mam Sina, Toby with the Gi, taxi of Jerapani, Aduna, Matan say to the Equine Hangmanga Motiva title C, Matan say the Diana, Equine versus Piriga, show them again my partner, and Honor Kanda, champion of the sea, I'm no one as a gay, Sidasu, Razamayamna, support of you. Manipur Cricket Association की मखार सतरे बमारी सुबह MCAW प्रहलाद अमसुंग W Ramanand Elite Cricket Tournament के final task की कुंतरत लुवांग सुमंद लेबा लुवांग पोप क्रिकेट स्टेडियम न पांगथो लगनी हाइरी एसोसिएशन की मखार सतरे बमारी सुबह प्लेट टूर्नामेंट की क्वार्टर फाइनल की मैच अनि थास के कुनमरी सानबा के लोनेना सेमीफाइनल थास के कुनमंगा सानरबा मतन फाइनल मैच थास के कुंतरत लुवांग सुमंद लेबा लुवांग पोप क्रिकेट स्टेडियम ngarang सानरगनी MC के सेक्रेटरी S Priyana ने थातोर पसिरो मन खंगलकले Mari Suba MCAW Pralada Masung W Ramanand Elite Cricket Tournament ki final the Cyclone Thangwe Panamasung Camp Khagempali Ani Lamba Taunaragani Luang Song the level Luang Popa Cricket Stadium da Sanakeba Cricket Tournament Siki qualifying match Adu Tos Nam Kiba Sam Khagempali gi Khagempali na batting hana sanaduna match asigi apiba oba kunipa na wicket are tura garan sam hotra mapa lobangam ke inning asi the Sultan ball kontrane to garan yakayum doi aduga arpit round na run kontra mapa lobangam ke match asigi anisu batting sanakiba traw kwa katil na match asigi apiba oba kunipa na wicket are tura ga run sam hopamanga lawduna match asi run tara mari da maiti banangke inning asi the Rohit na ball kontra am da run punitoi aduga Rasinga na run nipu lawki match asi da ball kontrani toi da run yakayum da Kiba Sam Khagempali batsman Sultan na match asigi man of the match taki Manipur MS Bodybuilders Association MABBA gi Miang Makada Taruk Suba District Level Mr. Safaba Contents Manipur Level Mr. Safaba Contents Amasong Man Physics Contents District MS Bodybuilding Association Dava Bishnupur na Sinduna Lalibatang Kunipan masuk kumapan da tauragani hai na tauram adu April kumapan masuk kuntrada oina pangtholagani hairi. Tadi suba harau Village Open 7-a-side football tournament ki quarter final match sing sananaba sem sawa haukre. Tournament sing ngasi sana ke match da Mangal FC na SYDC Sinam Panjal ahum amada aduga. Ani suba match da na SYC Sambai na Kaibi High School ba kicks off from penalty mark da Panjal tar mari da maiti ba PK. Saturday tournament sing ngasi sana ke ahum suba match da PYYDA Pangai na Bolero FC sector ba kicks from penalty mark da Panjal mari ani aduga. Mari suba match da na YMC team B harau na Kaibi High Mapalbu Panjal ahum amada maiti ba PK. Youth Modern Club harau na sinna club asu ke sana bong da thas ke mapane ke satab hau ke ba popul tournament si da team kuntrani thile sar yari hayeng tournament si ke makhata ba match mari sana gani hauze aro ba ba pawman pizari kumjal singu masani pan mitra matho ke April kolom de British ke song ke ba Manipur ke khwai de saw land performing sing na ngasi khongjom lumi ke thorom ke ba sing da laiba khongjom wa memorial de state ta pan thokre Sedasi ki nupi angang na sata ba crime masung maya kabachin jak tingna na balai ba fast track court ki award for mention na balai ngang honri haina se minister nong thoma birin hairi amasung accident da laiki da ba misak amana phibam zada ba mong da imong miyo sing thamlamba oiraga dik khudaki amasung tung koi balai nga ki oiba thausin da ma semani haina amakon apil tawakli